Than lang the military army na rebels sing game da bom kap thakre hairi ngarang numidang wana pung nipan adai da Mizoram lom dagi passenger puraga lakpa bolero pickup ama sungdo Sisipur da accident thokre mioi manga sokle hairi ngasi dagi hauraga August 19 phawba akan banong suraba yai haina IMD na report torokle Sahi nauribi nupi masa amadana tabale sat na bahonaramba an Manipuri ama judicial remand pi kre Imphal West District ki Oripo ke asanba yum amada leba nan Manipuri kumupot pa amana Sahi nauribi nupi masa amadana tabale sat na bahonaramba gi maralda police na makhata na thigat na bagdamak September mari phawba judicial custody remand pi kre natabale sat na bahonaramba maralda thasigi tara Imphal Police Station na phagat ki bamioi ado Begusrai Pulwaria Bihar dagi haujikna Oripo ki asanba yum da leba Kumar Das sahi nifu hundoi apokwa Shankar Das kawi hairiba mioi asi thaudok adu da victim oi haudabi nupi masa adu gi apokpi ne Imphal Police Station da thasigi tara ta complaint ama tawrakhi complaint adu da mahake school kar bi nupi masa adu na khongo photpa Gires Kumar Das na lairiba Uripoki asan yum adu da Pholambi school gi bek loba chaluraba matungda nupi masa kaplaga senthoraki nupi masa adu na phongdorakhe bagi matungena nan Manipuri Gires Kumar Das na table chat na bohonarakle haiba khangba ngamkhe police na thigat pamade accused masada wahang pohong sa thaba matamda mahaki mathakta siraktiba maral pumba masana yazakhe masi matungina special just protection of children from sexual offense pokso Imphal West ki court puthok matung September mari phawba judicial custody remand pirakhibani haide School ki recognition kakle Bosem ki secretary na thokiba order amada Imphal East ki sawambung da leiba Namjoklong High School da piramba recognition adu academic session 2026-27 dagi 2029-30 phawba sahi ahongi oina kakle haide North East the mitop changsilakli basi makoi ki safagada pa punsi marel ama yengba lakpa nate India bo ani thongna thugai na bagi strategic oiba khongthang amani haina RN Rabi na phongdokre Bharat ki awang nongpok thangba North East state singda amadi West Bengal da yum thangna riba atopa lebak singdagi ayan kaina mitop kaya leptra changsilakli basi leba sida laklaga makoi hena faba punsi mahing amada semitlon ki oiba khudung saba sing phangna bagi lakpa nate apunba Bharat asibu ani thongna thugai na bani Bharat ki awang Pok thangba North East state singda amadi West Bengal da yum thangna riba atopa lebak singdage ayan kaina mitop kaya leptan changselakli basi leba sida laklaga makoi hena phaba pulsi mahing amadi semitlon gi oiba khudong chaba sing phangna bagi lakpa nate apunba Bharat asibu ani thongna thugai na bagi strategic oiba khongthang amagi pandam da lakibane changselakli ba mitop singna so hiramasiga mari lenaba thabak sing paikat pa hokre laiwa asida changselakli ba mitop sing asibu army gi maikai de su thingba ngamde asigo ba khongthang asina Bharat ki apunba saktam unity amasung integrity da singnaba ohelakani haina Tamil Nadu ge governor RN Rabi na phongdokre wafam asi Delhi University ki vice regal lords da cross border infiltration haiba hiram da numit nini chumna sathaba international conference ki hawdokpagi thoram da phongdokhibane mahana makhata na phongdokhibada leba asida illegal immigrants singi samasya se India na ning tamlaba matamdagi hauna lakhabane madugi mathakta matam gi oina lakhiba lengak singna North East state asibu top miyeng amada labna inthoklaga thamduna lakhi India na maning makha tamlaba matung da North East ki border ase aikhoidagi yamna labna leiba mafam amani haina lanmi singna ning thina senaduna lakhide India na ning tamba phangkiba matam adudagi hauna North East da illegal immigrants singi samasya se khwaidagi chawba samasya oina mayok naduna laklibani loinana North East ki miyoi sing asibu aikhoidagi khetnaba kanglupni haina thausadana loinaraga lakhi North East ki miyeng singda yengliba tongan da miyeng asina maram oiraga North East ki miyoi sing amasung atai mafam singda leiriba miyoi sing gi marakta nungi oiba saye naba ama thorakhi adubu saye naba se India na ning tamba phangdrengai gi mamangta leiramde hairi Nengsingbu yabadi RN Rabi si matam sangna India lenga amasung NSCN IM ani gi marakta sathakiba peace talk ki interlocutor oirambagi mathakta Nagaland ki governor oina su thau purambana North East ki maramda yamna kupna khangba michak amasu oidibani conference adu leba asigi tongan ba mafam singda leriba Central University singi BC Singh institution singi director chairperson foreign delegate army veteran DGP journalist academician government officers sing yauki haide
Congress lenga halakta haibasi miyamna lepkadabani BJP khuzok amana lepkadaba natte haina okram ibobina phongdokhre Manipur gi miyamna Congress da MP ani pirakhibadu BJP na kawdaba fai haina su phongdokhe Manipur da Congress lenga halakpa natraga halaktaba haibasi state gi miyamna lepkadabani BJP khuzok amana lepkadaba natte haina hana gi Chief Minister amasung haujingna Congress Legislative Party gi CLP gi leader oiriba okram ibobina paumi singda phongdokre Wafam Singara ayo Imphal Congress Babanda parties na Sindhu Manipur gi Rajya Sabha gi MP su oirambata natana matam sangna se minister oiramba risang kaising laikidabagi mapalak suba kumon thoram da sarug yaraduna paumi singda phongdokhibani o ibobina hai laikidraba ekoi punamapu lusing biramba Manipur gi Chief Minister oibiramba da natana sirasigi ahanba MP su oiramba risang kaising laikidabagi ngasi mahak puning singduna mapalak suba kumon thoram pangthokpane nomit asida Congress mioi punamona lusing basina henglingai da maram Manipur gi damak lauram thaudang amasung tawram thabak kaya bu nawhongna nanik singbaga iroinana mahaki mafam da laisu katuna ikai khumna bane haike India ki Chief Minister Sada ne phurom de criminal case mayak nari haina phongdorakle India ki state amadi union territory sing Chief Minister Sada ne phurom de criminal case sing mayak nari ba myo sing oide haina Association for Democratic Reforms ADR gi report amana phongdorakre report asna hai Telangana ki Chief Minister Revantha Reddy criminal case matfuga mapan mayok na duna Chief Minister singi marakta case khwaidagi yana mayok na ba mioi oide mahaki hek matung da Tamil Nadu gi Chief Minister MK Stalin criminal case ni phutaret mayok na ri haidi Andhra Pradesh ki CM Chandrababu Naidu case tarabapan Karnataka gi CM Siddaramaiah case tarahumdoi amadi Jharkhand gi CM Hemanta Sorena case manga mayok na ri Maharashtra gi CM Devendra Fadnavis amadi Himachal Pradesh ki CM Sukhbinder Singh case mari mayong ngadi hari Kerala ki CM Inayar Bijoyna case ani amadi Punjab ki CM Bhagwan Manna case ama mayong ngadi hari ADR gi report asi central lengak na PM CM amadi minister singna numit kuntrani dagi hena criminal charge custody da leiba tarabadi makoi bu constitutional post dagi lokthokpa yana ba bill puthorakhra matung ADR na puthorakhi ba report ni ADR na report asi da makha taraduna Chief Minister tarati hauze kidnapping bribery criminal intimidation yauna mi hat na honarambagi criminal case thengna ba miyoi sing oidi hairi China da thong tatpada miyoi tarani thoi leikidre miyoi mari na thiba khangdana leire China gi awanglong sup thangboda leiba Sichuan Qinghai Railway Bridge tatpadagi miyoi tarani thoi leikidre miyoi mari na thiba khangdana leire haina di Star na report tawrakle China gi state broadcaster CCTV thadarapat video amada thong adugi arc sanction adu khanghaudana tattuna yellow river da tasin khibagi satam utpa video amasu thadarakle state news agency Xinhua na tawrapak report amagi matunglena Sichuan Qinghai Railway Bridge adu steel cable fail oibadagi hairiba laibak thiba thawdo adu thokibani hairi laibak thiba thawdo thokpa matam aduda worker taramanga amasung project manager su bridge adu sem sabagi thabak satharingai da thokibani haina the people's newspaper na report tawrakle Saknairaba footballer Ronaldo India da uraba yai haide Al Nassr hairaba football team da sanariba malemge oina khwaidagi saknairaba footballer singi manakta yauriba Christiano Ronaldo India da oba phanglaba yai haina report amana palle Christiano Ronaldo ase October gi tang 22 da Goa da laklagani haibagi thajaba thamlibane mahana FC Goa ga AFC gi Champions League ani da sananabagi thawrang tawribane Christiano Ronaldo ase AFC Champions League ta anirak sanakre FC Goa gi home ground da Goa ga sanagadoriba match asida mahana World Cup yauna club ki tournament singda pikiba performance sing adudagi tadana pirakani haina India gi babok singna khawrang ngairi haidi Manipur conflict court ki rai amana thorakpani haiba Amit Shah gi statement ase su hongdei kanglop ani gi marakta leiriba thajanada ba se koktuna athubada ingtapa laklagani haina Amit Shah na phongdokre Manipur violence ki matang da Union Home Minister Amit Shah na kanglop ani gi marakta leinariba thajanada ba koktuna athuba matamda Manipur da mapung fana tapa hanjilaklagani haibagi thajaba phongdokre amaromda Manipur irang ase court ki rai amana thorakpani haiba Amit Shah gi statement ngase su hongdre Kerala gi Kosi da leiba Lulu Bolagati International Convention Center ngarang pangthokiba Manorama News conclave hongdokpagi thoramda Union Home Minister Amit Shah na mathaki wafam ase wahang amagi paukhumda phongdokladuna mahana hai Manipur da BJP lengak lakraba matung sahi taruk state asida ban laikide strike laikide amade ethnic violence amata thokide
adubu court ki warep amana Manipur da kangluki oiba hingsa gi thodok tholakibani Manipur violence ase dharma ga mari amata lainade mase ethnic violence amani haina su phongdoke Amit Shah na makha taraduna maroiba opposition party ma oiba Congress lenga matamda Manipur da hena sathiba ethnic violence sing thoke hingsa gi thodok sing adu sahi ama makhai natraga sahi ani makhai dia adu maksathaki masipuna mana okrabani Haujung Manipur da ing tapa hanjilakpa haure haipa wafam thamladuna Amit Shah na hai mokna riba community animakka Union Home Ministry na tongan unaduna Maridak wari sana kre amadi apun bagi miphamsu pangthokre athoba matamda Manipur da mapungpha na mahusa gi phibam da hanjilak pangam lagane ai khoi gi ahan ba pandam de ing tapa hanjilak pa hai bisine madu haujukti phangba ngamlakle lenga asuna awang no poklamdam gi lal haulop singa agreement kun gi mathakta sign tawnaduna mioi lesing tararong khulai thadoktuna mahusa gi punsi da purak pangam khre adubu khulai thado uyada ba singa de wari sana ba oithokte lal haubo singna khulai thadoktuna constitution gi framework manung da laknaba matam aduda wari sanagani haina sumahana phongdoke delimitation ga mari lenana hangba wahang amagi paukhumda Union Home Minister Amit Shah na hai delimitation ki matang da Tamil Nadu da singnaba amadi sarang naba thokhaliba do ta sengna yumpham yaudobani delimitation ki matang da status ki miyam da singnaba ama pokhaliba do ta sengna status da paksana senja thumja ki thabak sathariba lo laitaba ka pangkhak oiriba punamak adudagi miyam bu na thaiduna thamnaba thorang ne amadi status ki chief minister na mahaki manaw nupa bu chief minister ohemba yana bu honarakpane haide laiba asigi oina mekok thiba ki thabak kumja 2027 na mapung phana loisingani mekok thiba ki thabak loraba delimitation act implement tawgani laiba asagi southern states singda delimitation ki thabak chatabada aran ba thaba amada tawroi haina su southern states sing ki border singda mahanu thajaba thamki handak parliament ki nongju mephamda lenga ki maikai ki puthoki ba constitution 130 amendment bill 2025 union territory amendment bill 2025 amasung Jammu and Kashmir reorganization amendment bill 2025 ki matangda hangba wahang amagi paukhumda union home minister Amit Shah na laiba asigi mioi amatana chief minister masa jail da leiraga lengak pa pamloi prime minister amana jail da gi laiba ngak pa pamloi laiba asina ningkha tamki ba sahi humudra manga asida chief minister kaya jail da laikre makhoi loina mak jail da sangdringai da form thadok khiba ngak tane maram asina jail da numit kunthani bu leirabadi minister form thadok na ba constitutional framework ama darkar oi haiba wa form thamki Indigenous Pillar October tarukta miyamda khusinargani Kuki singna yellow furup kharabu all Kuki gi mingthol pesenduna aranba puwari semna bohonari haina Federation of Haumi na phongdorakre Malem gi miyamda lamdam asigi yellow mi sing masak taktuna thamna ba Federation of Haumi na miyam gi matenga loinana sawombu kabui khunjaw da sariba yellow mi yek salai sa sangi Indigenous Pillar lakleba October 6 tarukta miyamda khusinargani haina Federation of Haumi gi president sapamsa jadumani na phongdorakle loinana Kuki singna lamdam asigi yellow furup kharabu all Kuki gi mingthol pesenduna makoi gi kanglopta singsinna bohona bagaloinana aranba puwari semna bohonari haina maral sikre Imphal gi kabole kaida leiba lop asigi mayai loisangda pangthokba pawmi singa unaba amada sapamcha jadumani na hai miramdagi changsilakpa Kuki foreigner singna mising yam khalaktuna lamdam asida makoi gi maram ama semna ba matam kya ki mamangdagi aronba lalong kya chathaduna lakle lamdam asigi yellow mi yek salai leiba furup kya bu Kuki kanglopta chingsinduna aranba puwari kya amasu semgalak Masida natana Kuki kaluki ming hakpa pillar singda yek salai leiba lamdamasigi yellow mi furup oiriba aimol anal siru sote koirau thangal koireng kom lamkang maring moyon monsang amadi purumbu hapsinduna pillar yungli palliba yellow furup singna makhoi Kuki kalup natte sengdokpa laikre Kuki singna phana khonarabasu madu mai pakloi mana makha taraduna yek salai sa oiriba furup singa sikumja 2023 gi May 3 dagi thorakiba irang asida makhoi singa si victim oinaba Kuki na aronba Thosal Sathari, Masi Federation of Haumi ni yamna mangjawnana ubadagi Manipur gi sing amadi tampaki mafam kayada kumja 2019 dagi hauna aikoi gi ipa isa imari masa khangminanaba Know Your Identity haiba themda mifam kaya sathaduna lakle Masi magna Kuki gi aronba agenda do maithiba piduna lakhe la nasida masin mana oiriba haurak mi sing masa khangna satminaduna awa ana khangminare lamda masigi mi sing yamjadraba haurak mi phuruk masa singbu kannanaba amadi apunba gi saktam thamnaba
ꯂꯩꯇꯕ ꯌꯨꯝꯄꯤ ꯑꯁꯤ ꯌꯨꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ ꯌꯦꯜꯍꯧꯃꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯂꯤ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯂꯥꯛꯐꯝ ꯂꯩꯇꯕ ꯆꯪꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯗꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇ ꯆꯪꯂꯛꯈꯤꯕ ꯐꯨꯔꯨꯞꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯃꯁꯥꯒꯤ ꯃꯔꯝ ꯊꯥꯗꯣꯛꯂꯒ ꯃꯤꯒꯤ ꯂꯝꯗ ꯆꯍꯤ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯂꯝꯗꯨꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯄꯗꯤ ꯌꯥꯔꯣꯏ ꯀꯨꯝꯖꯥ 1994ꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯍꯛ ꯀꯜꯆꯔ ꯑꯃꯗꯤ ꯁꯛꯇꯝ ꯀꯟꯖꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯥꯒꯁ 9 ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯍꯥꯏꯗꯨꯅ ꯄꯥꯂꯟ ꯇꯧꯅꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯍꯥꯏꯔꯒ ꯐꯨꯔꯨꯞ 15 ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯂꯥꯛꯐꯝ ꯑꯃꯗꯤ ꯆꯠꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯖꯕ ꯐꯨꯔꯨꯞꯁꯤꯡ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 6ꯀꯤ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯊꯧꯔꯝ ꯍꯧꯗꯨꯅ ꯍꯧꯔꯛꯃꯤ ꯐꯨꯔꯨꯞ 15ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯌꯨꯝꯄꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯌꯨꯝꯄꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯨꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯃꯦꯟꯁꯤꯟꯅꯕ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ